ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯐꯤꯐꯥ ꯋꯥꯔꯜ ꯀꯞ 2026ꯀꯤ ꯁꯥꯟꯅꯈꯤꯕꯒꯤ ꯁꯝꯂꯞꯄ ꯄꯥꯎꯗꯝ ꯅ꯭ꯌꯨꯁ ꯂꯥꯏꯚꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯄꯥꯎ ꯇꯝꯖꯔꯤ ꯑꯍꯥꯟꯕꯗ ꯍꯌꯦꯡ ꯁꯥꯟꯅꯒꯗꯕ ꯃꯦꯠꯁꯁꯤꯡꯒꯤ ꯃꯤꯡ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ ꯍꯌꯦꯡ ꯔꯥꯎꯟ ꯑꯣꯐ 32ꯒꯤ ꯁꯥꯟꯅꯒꯗꯕ ꯃꯦꯠꯁꯁꯤꯡꯗꯤ ꯄꯨꯡ 12:30 ꯇꯥꯕ ꯃꯇꯝꯗ ꯌꯦꯟꯋꯨꯗꯇ ꯂꯩꯕ ꯂꯣ ꯑꯦꯒꯦꯟꯁ ꯁ꯭ꯇꯦꯗꯤꯌꯝꯗ ꯁ꯭ꯄꯦꯟ ꯑꯃꯗꯤ ꯑꯁꯇ꯭ꯔꯤꯌꯥ ꯑꯅꯤꯅ ꯃꯦꯠꯁ ꯁꯥꯟꯅꯕ ꯍꯧꯒꯅꯤ ꯄꯨꯡ 4:30 ꯇꯥꯕ ꯃꯇꯝꯗꯅ ꯇꯣꯔꯣꯟꯇꯣꯗ ꯂꯩꯕ ꯇꯣꯔꯣꯟꯇꯣ ꯁ꯭ꯇꯦꯗꯤꯌꯝꯗ ꯄꯣꯔꯇꯨꯒꯜ ꯑꯃꯗꯤ ꯀ꯭ꯔꯣꯁꯤꯌꯥ ꯃꯦꯠꯁ ꯁꯥꯟꯅꯕ ꯍꯧꯒꯅꯤ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗꯅ ꯚꯦꯟꯀꯚꯔꯗ ꯂꯩꯕ BC ꯄꯦꯂꯦꯁ ꯚꯦꯟꯀꯚꯔꯗ ꯁ꯭ꯋꯤꯠꯖꯔꯂꯦꯟड ꯑꯃꯗꯤ ꯑꯜꯖꯦꯔꯤꯌꯥ ꯃꯦꯠꯁ ꯁꯥꯟꯅꯕ ꯍꯧꯒꯅꯤ ꯄꯨꯡ 11:30 ꯇꯥꯕ ꯃꯇꯝꯗꯅ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯑꯃꯗꯤ ꯏꯖꯤꯞꯇꯅ ꯑꯥꯔꯂꯤꯡꯇꯟꯗ ꯂꯩꯕ ꯗꯂꯥꯁ ꯁ꯭ꯇꯦꯗꯤꯌꯝꯗ ꯃꯦꯠꯁ ꯁꯥꯟꯅꯕ ꯍꯧꯒꯅꯤ ꯐ꯭ꯔꯥꯟꯁꯅ ꯁ꯭ꯋꯤꯗꯦꯟꯕꯨ ꯄꯥꯟꯖꯟ 3-0ꯗ ꯊꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝꯕꯨ ꯃꯦꯛꯁꯤꯀꯣꯅ ꯏꯀ꯭ꯋꯦꯇꯔ ꯊꯣꯏꯗꯨꯅ ꯔꯥꯎꯟ ꯑꯣꯐ 16 ꯆꯪꯈ꯭ꯔꯦ ꯍꯦꯔꯤꯀꯦꯟꯒꯤ ꯑꯊꯦꯡꯕ ꯄꯥꯟꯖꯟ ꯑꯅꯤꯅ ꯏꯪꯂꯦꯟ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯁ꯭ꯋꯤꯗꯦꯟꯅ ꯁꯥꯟꯅꯈꯤꯕ ꯃꯦꯠꯁꯇ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 2:30 ꯇꯥꯕꯗꯒꯤ ꯍꯧꯔꯒ ꯂꯤꯎ ꯖꯔꯁꯤ ꯁ꯭ꯇꯦꯗꯤꯌꯝꯗ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯁ꯭ꯋꯤꯗꯦꯟꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯂꯝꯕꯥ ꯇꯧꯅꯕ ꯍꯧꯈꯤ ꯐ꯭ꯔꯥꯟꯁꯅ 4-2-3-1 ꯐꯣꯔꯃꯦꯠꯇ ꯑꯗꯨꯒ ꯁ꯭ꯋꯤꯗꯦꯟꯅ 3-4-3 ꯐꯣꯔꯃꯦꯠꯇ ꯁꯥꯟꯅꯕ ꯍꯧꯈꯤꯕ ꯃꯦꯠꯁ ꯑꯗꯨꯒꯤ ꯑꯣꯏꯅ ꯐ꯭ꯔꯥꯟꯁꯀꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯕꯣꯜ ꯍꯦꯟꯅ ꯄꯥꯏꯗꯨꯅ ꯂꯥꯛꯆꯅ ꯁꯥꯟꯅꯕ ꯉꯝꯈꯤ ꯃꯦꯠꯁ ꯑꯁꯤꯗ ꯐ꯭ꯔꯥꯟꯁꯅ ꯕꯣꯜ ꯄꯥꯏꯕꯒꯤ ꯆꯥꯡ ꯆꯥꯗ 63 ꯑꯣꯏꯈꯤꯕ ꯃꯇꯝꯗ ꯁ꯭ꯋꯤꯗꯦꯟꯅ ꯕꯣꯜ ꯄꯥꯏꯕꯒꯤ ꯆꯥꯡ ꯆꯥꯗ 38 ꯈꯛ ꯑꯣꯏꯈꯤ ꯃꯦꯠꯁ ꯑꯁꯤꯗ ꯕꯣꯜ ꯍꯦꯟꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ ꯉꯝꯂꯤꯕ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯟꯖꯟ ꯆꯟꯕ ꯌꯥꯕ ꯀꯥꯎꯟꯇꯔ ꯑꯦꯇꯦꯛ ꯃꯁꯤꯡ ꯍꯦꯟꯅ ꯆꯠꯊꯗꯨꯅ ꯁꯥꯟꯅꯕ ꯉꯝꯈꯤ ꯃꯦꯠꯁ ꯑꯗꯨꯒꯤ 39 ꯁꯨꯕ ꯃꯤꯅꯤꯠꯇ ꯐ꯭ꯔꯥꯟꯁꯀꯤ ꯀꯦꯞꯇꯦꯟ ꯀꯤꯂꯤꯌꯥꯟ ꯑꯝꯕꯥꯕꯦꯅ ꯌꯥꯝꯅ ꯐꯖꯅ ꯄꯨꯁꯤꯜꯂꯛꯈꯤꯕ ꯕꯣꯜ ꯑꯃ ꯁ꯭ꯋꯤꯗꯦꯟꯒꯤ ꯗꯤꯐꯦꯟꯗꯔꯁꯤꯡꯅ ꯊꯤꯡꯕ ꯉꯝꯗꯕꯗꯒꯤ ꯄꯥꯟꯖꯟ ꯑꯣꯟꯊꯣꯛꯄ ꯉꯝꯈꯤ ꯑꯗꯨꯕꯨ ꯔꯦꯐ꯭ꯔꯤꯅ ꯑꯣꯐꯁꯥꯏꯗ ꯇꯥꯔꯦ ꯍꯥꯏꯅ ꯐꯤꯔꯥꯟ ꯍꯥꯏꯒꯠꯂꯛꯄꯗꯒꯤ ꯄꯥꯟꯖꯟ ꯆꯜꯂꯦ ꯈꯟꯅ ꯍꯔꯥꯎꯔꯨꯕ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯈꯤ ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯕ ꯂꯩꯇꯕ ꯐ꯭ꯔꯥꯟꯁꯀꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ 95 ꯁꯨꯕ ꯃꯤꯅꯤꯠꯇ ꯄꯥꯟꯖꯟ ꯑꯃ ꯆꯟꯕ ꯉꯝꯗꯨꯅ ꯑꯍꯥꯟꯕ ꯍꯥꯞ ꯂꯣꯏꯕ ꯐꯥꯎꯕꯗ ꯁ꯭ꯋꯤꯗꯦꯟꯒꯤ ꯄꯥꯟꯖꯟ 1-0ꯗ ꯃꯥꯡꯖꯤꯟ ꯊꯥꯔꯒ ꯂꯩꯈꯤ ꯄꯥꯟꯖꯟ ꯑꯗꯨ ꯀꯤꯂꯤꯌꯥꯟ ꯑꯝꯕꯥꯕꯦꯅ ꯆꯟꯈꯤꯕꯅꯤ ꯑꯅꯤꯁꯨꯕ ꯍꯥꯞ ꯁꯥꯟꯅꯈꯤꯕ ꯑꯗꯨꯗ ꯁ꯭ꯋꯤꯗꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯟꯖꯟ ꯍꯟꯗꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯕꯁꯨ ꯕꯣꯜ ꯄꯥꯏꯕꯒꯤ ꯆꯥꯡ ꯅꯦꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯟꯖꯟ ꯆꯟꯅꯕ ꯍꯣꯠꯅꯈꯤꯕꯁꯤꯡ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯦ ꯑꯃꯔꯣꯝꯗ ꯕꯣꯜ ꯍꯦꯟꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ ꯉꯝꯂꯤꯕ ꯐ꯭ꯔꯥꯟꯁꯀꯤ ꯕ꯭ꯔꯦꯗꯂꯤ ꯕ꯭ꯔꯥꯡꯀꯣꯂꯥꯅ ꯇꯤꯝꯒꯤ ꯑꯅꯤꯁꯨꯕ ꯄꯥꯟꯖꯟ ꯆꯟꯕ ꯉꯝꯈꯤ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯈꯤꯕ ꯃꯦꯠꯁ ꯑꯗꯨꯒꯤ 64 ꯁꯨꯕ ꯃꯤꯅꯤꯠꯇ ꯐ꯭ꯔꯥꯟꯁꯀꯤ ꯀꯤꯂꯤꯌꯥꯟ ꯑꯝꯕꯥꯕꯦꯅ ꯇꯤꯝꯒꯤ 3ꯁꯨꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯄꯥꯟꯖꯟ ꯆꯟꯕ ꯉꯝꯈꯤ ꯃꯦꯠꯁꯀꯤ ꯑꯄꯤꯕ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕꯗ ꯁ꯭ꯋꯤꯗꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯟꯖꯟ ꯆꯟꯕ ꯉꯝꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯠꯁ ꯑꯗꯨ ꯐ꯭ꯔꯥꯟꯁꯅ ꯄꯥꯟꯖꯟ 3-0ꯗ ꯃꯥꯏ ꯄꯥꯛꯈꯤ ꯃꯦꯠꯁ ꯑꯁꯤꯗ ꯐ꯭ꯔꯥꯟꯁꯅ ꯀꯣꯔꯅꯔ ꯀꯤꯛ 9 ꯀꯥꯎꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤꯕ ꯃꯇꯝꯗ ꯁ꯭ꯋꯤꯗꯦꯟꯅ ꯀꯣꯔꯅꯔ ꯀꯤꯛ ꯀꯥꯎꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯈꯛꯇꯃꯛ ꯐꯪꯈꯤ ꯐ꯭ꯔꯥꯟꯁꯅ ꯕꯣꯜ ꯍꯦꯟꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯁꯨꯠ 15 ꯀꯥꯎꯈꯤꯕꯒꯤ ꯃꯅꯨꯡꯗ ꯇꯔꯒꯦꯠ ꯁꯨꯠ 9 ꯌꯥꯎꯈꯤ ꯑꯗꯨꯒ ꯁ꯭ꯋꯤꯗꯦꯟꯅ ꯁꯨꯠ 9 ꯐꯪꯈꯤꯕꯒꯤ ꯃꯅꯨꯡꯗ ꯇꯔꯒꯦꯠ ꯁꯨꯠ 3 ꯈꯛ ꯌꯥꯎꯈꯤ ꯃꯦꯛꯁꯤꯀꯣ ꯑꯃꯁꯨꯡ ꯏꯀ꯭ꯋꯦꯇꯔꯅ ꯁꯥꯟꯅꯈꯤꯕ ꯃꯦꯠꯁꯇ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6:30 ꯇꯥꯕꯗꯒꯤ ꯍꯧꯔꯒ ꯃꯦꯛꯁꯤꯀꯣ ꯑꯃꯗꯤ ꯏꯀ꯭ꯋꯦꯇꯔꯒꯤ ꯃꯔꯛꯇ ꯃꯦꯠꯁ ꯁꯥꯟꯅꯕ ꯍꯧꯈꯤ ꯃꯦꯛꯁꯤꯀꯣ ꯁꯤꯇꯤ ꯁ꯭ꯇꯦꯗꯤꯌꯝꯗ ꯌꯨꯝꯕꯨ ꯃꯦꯛꯁꯤꯀꯣꯅ 4-1-2-3 ꯐꯣꯔꯃꯦꯠꯇ ꯑꯗꯨꯒ ꯏꯀ꯭ꯋꯦꯇꯔꯅ 4-4-2 ꯐꯣꯔꯃꯦꯠꯇ ꯁꯥꯟꯅꯈꯤꯕ ꯃꯦꯠꯁ ꯑꯗꯨꯒꯤ ꯑꯣꯏꯅ ꯏꯀ꯭ꯋꯦꯇꯔꯅ ꯕꯣꯜ ꯈꯔ ꯍꯦꯟꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ ꯉꯝꯈꯤ ꯃꯦꯠꯁ ꯑꯁꯤꯗ ꯏꯀ꯭ꯋꯦꯇꯔꯅ ꯕꯣꯜ ꯄꯥꯏꯕꯒꯤ ꯆꯥꯡ ꯆꯥꯗ 53 ꯑꯣꯏꯈꯤꯕ ꯃꯇꯝꯗ ꯃꯦꯛꯁꯤꯀꯣꯅ ꯕꯣꯜ ꯄꯥꯏꯕꯒꯤ ꯆꯥꯡ ꯆꯥꯗ 62 ꯑꯣꯏꯈꯤ ꯃꯦꯠꯁ ꯑꯁꯤꯗ ꯏꯀ꯭ꯋꯦꯇꯔꯅ ꯕꯣꯜ ꯍꯦꯟꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ ꯉꯝꯅꯕꯁꯨ ꯃꯦꯛꯁꯤꯀꯣꯅ ꯄꯥꯟꯖꯟ ꯆꯟꯕ ꯌꯥꯕ ꯑꯦꯇꯦꯛꯁꯤꯡ ꯃꯁꯤꯡ ꯍꯦꯟꯅ ꯆꯠꯊꯗꯨꯅ ꯁꯥꯟꯅꯕ ꯉꯝꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯠꯁ ꯂꯣꯏ ꯐꯥꯎꯕꯗ ꯃꯦꯛꯁꯤꯀꯣꯅ ꯁꯨꯠ 15 ꯀꯥꯎꯕ ꯉꯝꯈꯤꯕꯒꯤ ꯃꯅꯨꯡꯗ ꯇꯔꯒꯦꯠ ꯁꯨꯠ 3 ꯌꯥꯎꯈꯤ ꯑꯗꯨꯒ ꯏꯀ꯭ꯋꯦꯇꯔꯅ ꯁꯨꯠ 9 ꯀꯥꯎꯕ ꯉꯝꯈꯤꯕꯒꯤ ꯃꯅꯨꯡꯗ ꯇꯔꯒꯦꯠ ꯁꯨꯠ 1 ꯍꯦꯟꯅ ꯌꯥꯎꯕ ꯉꯝꯈꯤꯗꯦ ꯅꯥꯀꯟ ꯑꯅꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯕꯥ ꯇꯧꯅꯈꯤꯕ ꯑꯗꯨꯒꯤ 12 ꯁꯨꯕ ꯃꯤꯅꯤꯠꯇ ꯃꯦꯛꯁꯤꯀꯣꯒꯤ ꯖꯨꯅꯤꯌꯥꯟ ꯀꯣꯏꯂꯥꯟꯁꯅ ꯃꯍꯥꯛꯀꯤ ꯑꯃꯗꯤ ꯇꯤꯝꯒꯤ ꯑꯍꯥꯟꯕ ꯄꯥꯟꯖꯟ ꯆꯟꯕ ꯉꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯦꯠꯁ ꯑꯗꯨꯒꯤ 38 ꯁꯨꯕ ꯃꯤꯅꯤꯠꯇ ꯇꯤꯝ ꯑꯗꯨꯒꯤ ꯁꯥꯟꯅꯔꯣꯏ ꯔꯥꯎꯟ ꯖꯤꯃꯦꯅꯥꯁꯅ ꯇꯤꯝꯒꯤ ꯑꯅꯤꯁꯨꯕ ꯄꯥꯟꯖꯟ ꯆꯟꯕ ꯉꯝꯈꯤ ꯕꯣꯜ ꯍꯦꯟꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ ꯉꯝꯂꯤꯕ ꯏꯀ꯭ꯋꯦꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯆꯟꯁꯤꯟꯈꯤꯕ ꯄꯥꯟꯖꯟꯁꯤꯡ ꯑꯗꯨ ꯍꯟꯇꯣꯛꯄ ꯉꯝꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯍꯥꯟꯕ ꯍꯥꯞ ꯂꯣꯏꯕ ꯐꯥꯎꯕꯗ ꯄꯥꯟꯖꯟ ꯑꯃꯗ ꯍꯟꯇꯣꯛꯄ ꯉꯝꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯥꯟꯕ ꯍꯥꯞ ꯂꯣꯏꯕ ꯐꯥꯎꯕꯗ ꯃꯦꯛꯁꯤꯀꯣꯅ ꯄꯥꯟꯖꯟ 2-0ꯗ ꯃꯥꯡꯖꯤꯟ ꯊꯥꯔꯒ ꯂꯩꯕ ꯉꯝꯈꯤ ꯑꯅꯤꯁꯨꯕ ꯍꯥꯞ ꯁꯥꯟꯅꯈꯤꯕ ꯑꯗꯨꯗ ꯌꯨꯝꯕꯨ ꯃꯦꯛꯁꯤꯀꯣꯅ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯄꯥꯟꯖꯟ ꯆꯟꯕ ꯌꯥꯕ ꯀꯥꯎꯟꯇꯔ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯗꯨꯅ ꯁꯥꯟꯅꯈꯤ ꯏꯀ꯭ꯋꯦꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏ ꯃꯥꯌꯣꯛꯇ ꯆꯪꯁꯤꯟꯈꯤꯕ ꯄꯥꯟꯖꯟꯁꯤꯡ ꯑꯗꯨ ꯍꯟꯇꯣꯛꯅꯕ ꯉꯝꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯦꯠꯁꯀꯤ ꯑꯄꯤꯕ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕꯗ ꯄꯥꯟꯖꯟ ꯑꯃꯠꯇ ꯆꯟꯕ ꯉꯝꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯠꯁ ꯑꯗꯨ ꯌꯨꯝꯕꯨ ꯃꯦꯛꯁꯤꯀꯣꯅ ꯄꯥꯟꯖꯟ 2-0ꯗ ꯃꯥꯏ ꯄꯥꯛꯂꯒ ꯔꯥꯎꯟ ꯑꯣꯐ 16ꯒꯤ ꯆꯪꯕ ꯉꯝꯈꯤ ꯑꯅꯤꯁꯨꯕ ꯍꯥꯞꯀꯤ ꯏꯟꯖꯨꯔꯤ ꯇꯥꯏꯝꯗ ꯏꯀ꯭ꯋꯦꯇꯔꯒꯤ ꯁꯥꯟꯅꯔꯣꯏ ꯄꯤ ꯏꯔꯥꯎ ꯍꯤꯟꯀꯥꯄꯤꯅ ꯔꯦꯐ꯭ꯔꯤꯅ ꯔꯦꯗ ꯀꯥꯔꯗ ꯎꯠꯇꯨꯅ ꯐꯤꯜꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯈꯤ ꯂꯣꯏꯅꯅ ꯇꯤꯝ ꯑꯗꯨꯒꯤ ꯁꯥꯟꯅꯔꯣꯏ 3ꯗ ꯌꯦꯂꯣ ꯀꯥꯔꯗꯁꯤꯡ ꯕꯨꯛ ꯇꯧꯈꯤ ꯏꯪꯂꯦꯟ ꯑꯃꯗꯤ DR ꯀꯣꯡꯒꯣꯅ ꯁꯥꯟꯅꯈꯤꯕ ꯃꯦꯠꯁꯇ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕꯗꯒꯤ ꯍꯧꯔꯒ ꯑꯇꯂꯥꯟꯇꯥ ꯁ꯭ꯇꯦꯗꯤꯌꯝꯗ ꯏꯪꯂꯦꯟ ꯑꯃꯗꯤ DR ꯀꯣꯡꯒꯣꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯂꯝꯕꯥ ꯇꯧꯅꯈꯤ ꯏꯪꯂꯦꯟꯅ 4-2-3-1 ꯐꯣꯔꯃꯦꯠꯇ ꯑꯗꯨꯒ DR ꯀꯣꯡꯒꯣꯅ 4-3-3 ꯐꯣꯔꯃꯦꯠꯇ ꯁꯥꯟꯅꯕ ꯍꯧꯈꯤꯕ ꯃꯦꯠꯁ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯆꯥꯡꯆꯠꯇ ꯕꯣꯜ ꯄꯥꯏꯕꯒꯤ ꯆꯥꯡ ꯃꯥꯟꯅꯅ ꯁꯥꯟꯅꯕ ꯉꯝꯈꯤ
maduna maram orga atman amagi maikai da panjan sanaba hona kibasing mai pakpang nakide nakan animana kan manamba tawna kiba match adugi hawgalakpat ret suba minita DR Congo gi Brian Kipen Ghana ahan ba panjan san mangamki hawgalakta sankiwa mahagi panjan aduna tim adugi sanoi singda anoba thawna ama piba ngamkiba noina hanati hena akan mamawda sanarki England gi oina su makhoi gi maikai da sansen kiba panjan adu equal lies tawnaba hai singba sing sabsana uthotna sanarki England dagi maikai dagi panjan sanba yaba attack sing sathaduna sanaba ngamdaba su DR Congo gi keeperna mai pakpang ngamkide maduna maram orga ahan hap loi phawda DR Congo na panjan ama soina manjin tharga leiki ani suba hap sanakiba aduda bon hena paidon sanaba ngamliba England gi sanoi singa panjan sanma yaba counter attack sing masing hena sathaduna sanakiba ga doinana match adu hundraga ni pan suba minita panjan adu equalize tawki panjan adu team adu gi captain Hyengi Round sankibani makata na sanakiba match adu gi marpugo taruk suba minita Hyengi Round gi mahaki ani suba panjan sanma ngamki DR Congo gi maikai di panjan hantopa ngamnaba yan kan honaki adu match ki apiba aroi matam phawda equalizer oigadar panjan adu sanma ngamkidabana maram oirga match adu England na panjan ani amada mai pakhi ngasigi oina FIFA World Cup lising ani kuturgi sanakibage sonlakpa pawdam matang asda senjari amu makha tarakpada FIFA World Cup da sanakiba final match khargi pawdam pijari ingkumjani sing masa panyakai marigi FIFA World Cup final match ta FIFA gi puarida kumjani sing masa panyakai marigi FIFA World Cup final haibsi sahidu da mangarak suba oina sanakiba tournament asigi aroiba match ni game asida ingkumjani sing masa panyakai marigi July marida Switzerland gi Verde laiba Wangba Stadium da sanaki West Germany na Hungary gi Gronden team haina khangna maming salaba team adubu ahum ani da maitiba piki mamana sanaki group stage ki match da Hungary na West Germany budi pan ahum da laksarana tauna thoikibani World Cup ki paring da ingkum dan singam sa panyakai mari gi final asibu khadi hena singthani ngai oiba match singi manung da ama oina khanai sanaki ba football gi wafam khatam natana match asina malengi ani subanan jaw matungi Germany amaso Hungary na puarida soba itin ama mampiki haina puaris suba kharana hainai ani subanan jaw da maithiba ga loinana najigin ninglam muthana matungda match asina West Germany mafam da makoi malem na masak khangbi ba sok thokja bokan aman lohona pohon ki loinana Hungary gi maikaidana leba asida leiriba communist sumnat gi lenga yaning da bagi kumjani singam sa panya khaitaru ki Hungarian revolution asoba thoi sinpi ki Germany da ingkumjani singam sa panya khaimari gi final asibu burn gi mitrang miracle of burn haina khangnei Germany na ingkumjani singam sa panya khaimari World Cup titan asi ahan ba oina lokhibaga loinana tungda ing singam amaga samapan humdraga mari amasung ingkumja ni singam samapan mauda da West Germany oina amadi ingkumjani singam ga kungatara mari da amuk hana pusin naraba Germany gi sanakunda mari rak suba oina lokhi West Germany na World Cup loba ngamba ahum suba lebak ni mamang da urge ingkumjani singam samapan kuntra amasung ingkumjani singam ga samapan yang kai amadi Italy na ni singam samapan kutha mari amasung ni singam samapan kutha nipan hariba lebak sing asina phangki Hungary na ingkumjani singam samapan yang kai mari da ani suba amasung ingkumjani singam samapan kutha nipan da runners up ta kiba asi ngasi phawi mando World Cup ki khwadi phajaba region oina laiki ingkumjani singam samapan yang kai mari da pangthokkiba tournament asi Central Europe dagi lakwa team anina final da sangdamna kiba amata ngarba FIFA World Cup ni atopa Central European lebak Australian sangdamnaba aduda thar taki Hungary amadi background Mighty Margias haina su khangnaba Hungary gi maming salaba Gordon team asi ingkumjani singam samapan yakai marigi World Cup ta soidana mai pakani haina thajanaki final pakthokada sahi manga gi mamangda team asida game kuthama thoi sanabda kana su baithiba piu ngamkide ingkumjani singam samapan yakai humdoi gi Olympic champion amasung Central European International Cup ki winner hariba sing asi Hungary na oiki ingkumjani singam samapan yakai humdoi da Hungary na England bu Wembley da sanabada taruk ahum da maithiu pidona United Kingdom amasung Ireland gi wangmadagi lakba England bu masagi lebakta maithiba piba ngamba ihan hanba team oiki team asina World Cup pangtona naga taret amada mai yamna laksana maithiba piki mai unaba namba oiriba pelena tokthok ki bidagi Hungary na ingkumjani singam samapan yakai marigi World Cup ta qualifying sanabagi mathau ta kide West Germany malemna sokkiba ani suba nanjawgi pothok oina tholakkiba West Germany East Germany amasung Sara Protectorate France Protectorate kumjani singamaga sapa yakai treta German da tinkiba hairiba lebaksing asi ingkumjani singam sapa yakai gi athengwa matam phawbada FIFA da yawba yahan kide wafam asina maram oiraga oiduna Germany na ingkumjani singam sapa yakai gi World Cup ta saruk yabang phangide ingkumjani singam sapa yakai gi paring horapada ngalingai matamda veteran playmaker Prince Wanterna damjing daga chef
ꯄꯨ ꯍꯕꯔꯒꯥꯟ ꯅꯦꯁꯅꯦꯜ ꯇꯤꯝ ꯀꯣꯆ ꯑꯃꯒꯤ ꯁꯪꯂꯣꯟ ꯑꯃꯨꯛ ꯍꯟꯅ ꯂꯧꯗꯨꯅ ꯃꯍꯥꯛ ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯀꯨꯟꯊ꯭ꯔꯥ ꯇꯔꯨꯛꯇꯒꯤ ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯅꯤꯐꯨꯅꯤꯊꯣꯏ ꯐꯥꯎꯕ ꯀꯣꯆ ꯑꯣꯏꯈꯤ ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯌꯥꯡꯈꯩ ꯑꯃꯁꯨꯡ ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯌꯥꯡꯈꯩ ꯍꯨꯝꯗꯣꯏꯒꯤ ꯖꯔꯃꯟ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈꯤꯕ ꯀ꯭ꯂꯕ FC ꯀꯥꯏꯁꯔꯣꯡ ꯇꯥꯎꯟꯒꯤ ꯁꯥꯟꯅꯔꯣꯏ ꯈꯔꯅ ꯂꯣꯏꯅꯅ ꯋꯦꯁ ꯖꯔꯃꯅꯤꯒꯤ ꯇꯤꯝ ꯁꯦꯝꯈꯤ ꯍꯥꯏꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯒꯤꯗꯃꯛ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯁꯦꯃꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯉꯥꯛꯇꯅꯤ ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯌꯥꯡꯈꯩ ꯃꯔꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯋꯦꯁ ꯖꯔꯃꯅꯤꯅ ꯐ꯭ꯔꯦꯟꯂꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯈꯔꯒ ꯑꯇꯦꯟꯕ ꯀ꯭ꯋꯥꯂꯤꯐꯥꯏꯡ ꯀꯦꯝꯄꯦꯟ ꯅꯣꯔꯋꯦ ꯑꯃꯁꯨꯡ ꯁꯥꯔꯒ ꯂꯝꯕꯥ ꯇꯧꯅꯕ ꯑꯃꯗ ꯁꯥꯟꯅꯈꯤ ꯑꯁꯤꯒꯨꯝꯕ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯊꯣꯛꯇꯨꯅ ꯁꯥꯟꯅꯕꯗꯒꯤ ꯃꯑꯣꯡ ꯑꯁꯤꯅ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯐꯣꯔꯦꯟ ꯑꯣꯕꯖꯥꯔꯚꯔꯁꯤꯡ ꯑꯅꯤꯃꯛꯅ ꯖꯔꯃꯟꯒꯤ ꯇꯤꯝꯒꯤ ꯃꯇꯤꯛ ꯃꯔꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯈꯤꯗꯦ ꯃꯇꯥꯡ ꯑꯁꯤꯗ MM News Live ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ